State asida nong manini asida oirakliba fivum amadi miyamgi khongjang makha chatharakpa yabagi fivum da lakpadagi Imphal West amadi Imphal East district ki oina ayuk nungthilda komthoklamba curfew tensin krai district ani asigi district magistrate singna thokpa order amagi matung inna curfew gi matamasi ayuki pung 13 dagi makha taba order ama thoktriba fawba tensin le hairi numit khudingi oina curfew asi ayuki pung 5 dagi namidang pung 10 fawba komthoklambani Panbayabadi ngarang mahiroi singna Nithiapa Chuthekta Wakat Khongjang Sathakibada Irang Tholakpadagi Police na Irang Lakshina Bahonabada Mahiroi Kun Taruk Rom Asopan Nangkibani Loinana Mahiroi Kayana ngarang numidangdagi Khwairamban Ima Kaithilda Ahing Yarektuna Makhoigi demand sing Thabakta Onthoktriba Fawba Mayumda Changroi Haiduna Khongjang Sangsilibani Hariba Thongdok Singh amadi tholakpa yaba pamdaba thongdok singdagi ngakthoknaba district magistrate sing asina Bharatiya Nagrik Suraksha Sanhita 2023 gi section 163 gi makhada curfew asi tensilakibani curfew hek tension khibaga police ki maikhaitigi su miyambu tansinba amadi bazar manungda leiba dukan singsu mathang thong lonsin nakhi Curfew tensilabasu essential service ki manung chaliba health, electricity, PHED, press amasung electronic media court na chingba singhi oinadi curfew manung da chathok sisin tawbada athingba leiroi hairi